Ahanbada maruoiba pau. Ingsok lising amaga chamapan marfudagi ngasi fauba malemgi miyam pumbana black law ni hainariba Afaspa Act 1958 asi Manipur pumbadagi lauthokadabani haina apunba mahiroi luptaruk na fongdorakli. Mafam kayada Wakaf Amendment Act 2025 yaningdaba fongdoktuna khongjang changsinkhre. Iyolda lamdam asigi tent house tawriba singa faminaduna warip lawminakre. Yairipokdagi nongpok kaithal manbi faubagi lambi sembidabadagi ngasi ahing nongyaidagi lambi paring asida pung nifu-nipangi total shutdown lauthokre. Konsa Khul Da Kuki Singna Chathakhiba crime sing adugi Achumba Fangdrifaoba Naga Singna Tumina Singna Leiroi haina Naga Singna fongdorakli. Rebis na naba hui thengnarabadi pau pibiu. Imphal Silchar lambi asi nupi drug smuggler singi anauba drug lalonbagi lambi ama oirakli haina pulis na fongdorakli. Imphal Jiribam lambi asi nupi drug smuggler singi anauba drug lalonbagi lambi ama oirakli haina pulis na fongdorakli. Jiribam Phauraga Imphal amasung Assamgi Silchar samnahaliba National Highway number 37 Imphal Jiribam lambi asi Manipur amasung Myanmar border da operate tawba nupi drug smuggler singi anauba drug lalonbagi lambi ama oirakli haina pulis ki official amana fongdorakli. Manipur state nangna drug smuggling tawbagi khongthang asi drug smuggling chawna tawba singna nupi sing maru oina Muslim community gi nupi sing sizinaduna National Highway number 37 Imphal Jiribam lambi asida aina yadaba potlam sing puthok pusin tawhanbagi thabak asi hojik yamna toisilakli hairi. Officer asina makhata na fongdorakpada chahi anirom asida Kangpokpi district ta Manipur da thokliba irang asigi saruk ama oina Kuki community singna National Highway number 2 Imphal Dimapur lambi asida chathok chasin tawbada athingba sing leikhibadagi National Highway number 37 Imphal Jiribam lambi asi aina yadaba potlam sing puthok pusin tawbagi lambi ama oirakpana law enforcement singna su mikupna hom singna leiba mathau tarakli hairi. Imphal Jiribam lambi asi nupi drug smuggling tawba singi anauba lambi ama oiri haina khanglakliba asi ikui kuidana Singjamai police station gi team amana Sagolbandagi wahengbam lekai da leiba Jiribam Silchar parking dagi narcotics drug heroin powder ka konana maitei pangal nupi ani dagi faba ngamkhibadagi khangba ngamkhibani hairi. Police na hai ngarang wahengbam lekai da leiba Jiribam Silchar bus parking da mayang Imphal Bengun yang bidagi baby cha chahi kuntra amasung dolai pabam sahani chahi kunmanga na sapon cap kunmanga da haptuna puramba heroin powder sing faba ngamkhi hairi. Hairiba heroin powder adu chawrakna gram chahumga ahum dasmik tara manga lumi hairi. Makhoi ani tata sumo tongduna Silchar tamna drug sing adu smuggle tawnabu hotnarambani hairi. Police ki pauna hai Singjamai police na intelligence na pirakpa report amagi matung ina police station asigi sub inspector KSI Satyajit na luchingba team amana Sagolban wahingbam lekai da leiba Jiribam Silchar parking da ayuk pung taruklom tarakpa matamda Silchar tamna chatkadaba passenger tata sumo ama check tawbada hairiba Muslim nupi ani asina heroin powder sing adu sapon cap ta haptuna purambani hairi. Heroin ga konana faraba maitei pangal nupi ani adu ain gi oiba thabak lakhotnabagi damak Imphal police station da sinakre hairi. Rebis na naba hui thengnarabadi pau pibiu. Rebis sandorakpadagi Churchandpurgi jaweng sil tawkhre. Manipur numit kharani asida huina chikpagi case mafam kharada wangkhalakpana makhata na rebis laina dagi ngakthoknaba rebis laina naba hui thengnarabadi veterinary department ki helpline number 1962 da pau pibiu haina MVU4 gi veterinary officer Dr. Prince Ngathem na ngasi wangkhai kaithel asangbi da leiba naharol sintha kanglup na sinduna wangkhai kaithel asangbi multipurpose hall da pangthokpa nongmugi oiba anti-rabies vaccination camp ta wafam asi fongdokladuna mahakna hai rabies hairiba laina asi viral disease oibana vaccination matam chana tahobagi tangai fadaba lei. Laina asi rabies naraba hui natraga haudongna chikpa natraga khotpadagi miyoibada sandorakpani. Laina asi sandoraktanaba khwaidagi ahanba amasung maruoiba khongthangdi yumda lainariba hui haudong sing matam chana vaccine kapthokpani. Karigumba rabies naramba yai haina chingnaba hui haudongna chikhiba natraga khotkhiba yaurabadi mafam adu ising amasung sapona ningthina samthoklaba matungda manak nakpa ana layeng sangda chatuna hida kapthokpigadabani. Amaromda Churchandpur district ta rabies sandorakpadagi district asida leiba New Jaweng Khul da huina chikpadagi miyoi ahum sikhibaga loinana district administration na hairiba khul asi sil tawsinkhre hairi. Authority na hairiba mafam asi containment zone ni haina lauthokduna khul asida hui yonba thingkhibaga loinana yumda changduna surveillance amadi emergency vaccination drive chathaba hokre hairi. Konsa Khul Da Kuki Singna Chathakhiba crime sing adugi Achumba Fangdrifaoba Naga Singna Tumina Singna Leiroi haina Naga Singna fongdorakli. Tha asigi haukiba mangada leimakong army cantonment manak nakna leiriba Konsa Khul da leilon khul dagi masing yamlaba miyoi singna landarakpa amadi tha asimaki haukiba tang ahumda Kazanga Khul da Valpawung Khul dagi volunteer singna yum kaya mai thadokibagi thawongbu United Naga Council UNC ansam amasung NWU hairiba nagagi lupsingna akanba maongda yaningdaba fongdorakli. Ngasi UNC gi President NG Lorho, ansang gi President TH Angtesang Maring amasung NWU gi President CH Priscilla na punna khutyak piduna thadorakiba UNC gi Gerald amana hairibadi Konsa Khul gi Chief amasung Chairman yauna khunja kaya tamthina fuduna chatharakiba thawong adu yamna tamthiba crime amani.
Thawong adumak Nagagi lupsingna hakchingna lawi public curfew thambaga loinana security force ki mamangda kanglup amagi miyoi singna ka henba thabak sing chatharakpa adu government authority ki mathakta wahang kaya lakloidabagi maram leite hairi. Amaromda Kazanga Khulda yum kaya mai thakiba asisu yamna tamthiba thawongni adubu thawdoksing asida Kuki Intellectual Council na aranba semdok sadokpa wafam sing phongdoragliba asisu angakpani. Thawong asi hana silangduna chatharakpani asigumba crime tawriba sing asigi Achumba Fangdrifaoba Naga Singna Tumina Leiroi hairi. Yairipok-tagi nongpo kay Thelman Bifaubugi lambi sembidabadagi ngasi ahing nongyaydagi lambi paring asida pung nifunipan ni total shutdown lauthokri. Imphal East District ki Andro ACG manungchan na Yairipok Azad Golaydagi nongpo kay Thelman Bifaubugi lambi asi sembidabadagi ngasi ahing nongyaydagi lambi paring asida pung nifunipan ni total shutdown lauthokri. Yairipok yambem nongpok ningthaupan thoibi laibungda ngasi pangthokpa pawgi mifam amada wafam asi Yairipok tu nongpo kay Thelman Road Development Organization ki co-convener Prem Kumar Lokra mahak na hai tha asigi anida miyamgi oiba mifam ama pangthoktuna lambi asida heavy vehicle sing chatpada athingba thambaga loinana numit mangani gi manungda mari leinaba singna koilas thaduna semjinbiu haina haijakiba leikre. Handaksu lambi asi numit mangani gi manungda semjinbiu maduna trabadi makhal makha kaya gi khongjang changsingani haina Manipur gi Governor Andro ACG MLA amadi DC Imphal East su memorandum pisinduna kangan kibasu leikre. Mamang thaktasu Chief Minister Local MLA amadi mari leinabo authority tasu kayarak haijakrabani adubu ngasi faubada semjinbidana lifeline khungang mapan gi miyamda asuki matik wahanduna lakli haiki. Mahak na hai ngasi faubada chapchaba paukhum amata laktabana total shutdown gi khongjang asi changsinaba warep asi lawrakpani. Total shutdown gi manungda lambi asida koilas thaduna semjinbidrabadi khungang mapanda leiriba club organization amadi mera paibi singa punduna makhal makha kaya gi akanba khongjang sing changsinaba su sem sare. Total shutdown asida ana layeng mai ising dharma amadi lining laison gi natana atai hiram singnadi komthokloi school amadi college singsu athingba asina konsingani haiki. Iol galamdam asida 10 house tawriba singa phaminaduna warep lawminakre. Ina yokhat luptin iol na paring ngaina chatharak pasi ba phaubugi thoram sing maru oina luhong khungdong bugi thoram sing da ahenba thoram sing hapchindanaba amasung yariba makhai sel changhandanaba khana nainaba mifam tarahumdai suba mifam iol gi office ta 10 house tawriba singa phaminaduna wakhal tamina. Ngarang nungthil pung 2 makhai taba matamda pangthokhiba mifam asida Manipurda 10 house tawriba miyoi singna iol gi thongmi singa phaminaduna khunai asigi ina khulabanat chana lonchat pumbangak senduna thambaga loinana luhong khongdong bugi thoram singda yariba makhai sel changhandanaba kupna khana naina minakhi amasung ipa ipu haktaktagi chanarak-taba thoram amata nat ki thoram singda hapchindanaba warep nakhi loinana luhong bugi thoram singda mandap mayol amasung bor phompham adu tamak phijang khanba haina su warep nakhi. English amaga chamapan marfu dagi ngasi fauba malemgi miyam pumbana black law ni hainariba the Armed Forces Special Power Act 1958 asi Manipur pumbadagi lauthokadabani haina apunba mahiroi luptaruk na phongdorakli. Disturbed area ni haina lauthokraba maphamda miyamgi ihau namthanabagi damak India gi parliament na semgachaba lanmisingda warrant issue tawduna miyoi ama hektabu faba punba fuba kapa hatpa ot naiba amadi thiba humbagi ahenba thauna piba ek ama oiriba afaspa 1958 asi Manipurda ngasi fauba chahi lisang sitna thamjinduna lakli haina apunba mahiroi lup taruk MSF Desam KSA Suk MSU amadi atopa mahiroi lup amagi president singna punna khutyek piduna thokpa cherol amana phongdorakli. Cherol asina makhata na hai miyamgi mayokta leiba amasung miyoi amagi hakpunam thariba ek asi makhata na chatna handuna lakpa khaknatana Union Home Minister na 2024 November gi chaitara marida Cherol thoktuna afaspa 1958 chatna dana lairakliba police station taramapan asigi manung chaliba Sekmai Lamsang Lamlai Jeriba Leimakhong amadi Moyang hariba police station taruk asida amuk hanna afaspa 1958 ek asi thamjilakpa haibasi miyamgi mayoktani. India gi aronba thausil amagi makhada Manipur yauna awang nongpok lamdamda thamjinduna mafam asida leiriba micham miyamgi hingbagi hakta singnaduna lakli. Mahiroi singgi apunba lup ama oiriba apunba mahiroi lup tarukna miyamgi achumba ihau namthanabagi damak Manipurda thamjiliba afaspagi ek asi lengak na lamdam asidagi pumlaw lothokadabani loinana thokliba irang asibu loisinabagi damak akanba warep lawbagi mahutta India lengak na semgatpa khulai paiba singna May 2 English singani kunhumdoi dagi hauduna angang ahal nupi nupa khaidana tamthina mihat sing hat khre lamdam asibu loilamgi khubam nungda ot naiduna sananingba maongda sanabagi maong machat ama oina chatliba chahi asigi March ki chaichat kunthada Ministry of Home Affairs na thokpa cherol amagi matung inna police station tarahumdoi khaknatana Manipur kachin koya sin matungna April ama English singani kunmanga dagi makhatana tha taruk phauba district areas haina lauthokuna namduna chatna hali haina apunba mahiroi lup taruki maikai dagi thokpa cherol aduna makha tarakli. Mafam kayada Wakaf Amendment Act 2025 yaningdaba phongdoktuna khongjang changsinkhre.
lamdam asida leiriba muslim singna khundaba mafamsingda Wakaf Amendment Act 2025 ki mayokta khongjang leptana changsilli ngasisu Wakaf Amendment Act 2025 yaningdaba phongdoktuna Bisnupur district ki kumbi AC gi manung chanba borayang bida wakat khongjak chatkre wakat khongjak aduda BJP down Wakaf Amendment Act 2025 yaningde Wakaf property aikhoigi ni haiba kholaw kaya su lawki loinana khongjak aduda reject Wakaf bill protect muslim right haibana chingba thaba placard kaya su painaki wakat khongjat aduda saruk yakiba ses ali aribam na phongdokhibada central government asi democracy gi value khangsinadaba democracy bu khongoinaba amadi miyam gi mayokta leiba lengak ni haiki khongjat aduda borayang bita leiba CSO sing mera paibi sing yauna maikai adom gi miyoi lising anirom na saruk yaki Nakalamaramda Wakaf Amendment Act 2025 yaningdaba phongdoktuna pangong muslim na sinduna pangong makhongdagi hauduna khetrikau gi akoiba mafam singda khongjat ama chatkre khongjat asida khetrikau kendrada leiriba maitai pangal singna saruk yaki Charakna miyoi lising ama henbana saruk yakiba khongjang loising adugi manungdagi Maulavi Wakil Ahmad Kauba miyoi asina hai Wakaf Amendment Act 2025 asi Muslim singi mayokta leiba ek amani masigi ek asina tapna Muslim singbu awaba pigadaba ek amani ek asibu Bharat Sarkarna repeal tawgadabani haiki masigi ek asi repeal tawbinaba aikhoi puna ek asigi mayokta leiduna taksin minasi haiki Wakil Ahmad na makha taraduna hai Khetrigau Kendragi MLA Sheikh Nurul Hasan na ek asigi mayokta Supreme Court of India da challenge tawrani haina phongdok pirakpa yamna nungai Kendra asigi miyut amani haibada matik chaba khak natana Manipur da leiriba maitai pangal singi marak